ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯅꯣꯡꯂꯥꯏ ꯂꯥꯠꯄ ꯍꯥꯏꯕ ꯋꯥꯔꯤ ꯑꯃꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯆꯤꯡ ꯂꯩꯄꯥꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯂꯩꯄꯥꯛ ꯑꯁꯤꯗ ꯄꯥꯟꯕ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯍꯥꯗꯦꯕ ꯀꯧꯕ ꯂꯥꯏꯕꯨ ꯌꯥꯝꯅ ꯅꯤꯡꯖꯔꯝꯃꯤ꯫ ꯅꯣꯡꯃ ꯃꯍꯥꯛꯅ ꯆꯤꯡꯗ ꯆꯠꯄꯗ ꯐꯖꯈ꯭ꯔꯕ ꯅꯨꯡ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯡ ꯑꯗꯨꯕꯨ ꯎꯔꯨꯔꯒ ꯃꯄꯨꯛꯅꯤꯡꯗ ꯅꯨꯡ ꯑꯁꯤ ꯃꯕꯨꯡꯉꯣ ꯃꯍꯥꯗꯦꯕꯒꯤ ꯃꯨꯔꯇꯤ ꯑꯣꯏꯅ ꯂꯥꯠꯆꯔꯒꯦ ꯈꯟꯗꯨꯅ ꯅꯨꯡ ꯑꯗꯨ ꯄꯨꯔꯛꯂꯒ ꯀꯣꯅꯨꯡꯒꯤ ꯃꯐꯝ ꯑꯃꯗ ꯁꯦꯡꯗꯣꯛꯇꯨꯅ ꯄꯨꯖꯥ ꯇꯧꯕ ꯍꯧꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯀꯠꯆꯗꯨꯅ ꯃꯍꯥꯗꯦꯕ ꯀꯧꯕ ꯂꯥꯏꯕꯨ ꯅꯤꯡꯖꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯄꯨꯛꯆꯦꯜ ꯁꯦꯡꯅ ꯅꯤꯡꯖꯔꯤꯕꯁꯤ ꯃꯍꯥꯗꯦꯕ ꯀꯧꯕ ꯂꯥꯏꯅ ꯎꯕꯤꯔꯗꯨꯅ ꯃꯍꯥꯛꯅꯗꯤ ꯑꯩꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅ ꯅꯤꯡꯖꯔꯤ, ꯑꯗꯨꯕꯨ ꯃꯥꯅ ꯑꯩꯃꯛꯅꯤ ꯈꯟꯗꯨꯅ ꯂꯥꯠꯂꯤꯕ ꯅꯨꯡ ꯑꯁꯤꯗꯤ ꯃꯃꯥꯡꯉꯩꯗ ꯄꯟꯗꯥꯂꯤ ꯀꯧꯕꯤ ꯍꯤꯡꯆꯥꯕꯤ ꯂꯩꯅꯨꯡꯗ ꯃꯍꯥꯛꯀꯤ ꯗꯦꯁ ꯁꯦꯝꯗꯨꯅ ꯂꯩꯕꯤ ꯑꯗꯨꯅ ꯅꯣꯡꯃ ꯃꯥꯒꯤ ꯁꯨꯔꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯥꯂꯦꯝ ꯇꯥꯏꯕꯪ ꯄꯥꯟꯕ ꯑꯁꯤ ꯌꯦꯡꯂꯛꯄꯗ ꯁꯥꯗꯨ ꯂꯝꯕꯣꯏꯕ ꯑꯃ ꯃꯥꯒꯤ ꯃꯆꯥ ꯁꯦꯕꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨ ꯍꯦꯟꯗꯣꯛꯅ ꯆꯠꯅꯕꯒꯤꯗꯃꯛ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯔꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯈꯤꯁꯤ ꯍꯥꯏꯗꯨꯅ ꯎꯈꯣꯡ ꯑꯃꯗ ꯐꯝꯗꯨꯅ ꯄꯣꯊꯥꯗꯨꯅ ꯂꯩꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯥꯗꯨ ꯂꯝꯕꯣꯏꯕ ꯑꯗꯨꯅ ꯃꯥꯒꯤ ꯃꯆꯥ ꯁꯦꯕꯣꯛ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯏꯄꯥ ꯋꯥꯔꯦ, ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯈꯤꯁꯤ" ꯍꯥꯏꯔꯒ ꯃꯍꯥꯛ ꯃꯥꯒꯤ ꯄayꯨꯝ ꯑꯗꯨꯗ ꯃꯣꯟ ꯈꯥꯡꯗꯨꯅ ꯇꯨꯝꯊꯈꯤ꯫ ꯃꯆꯥ ꯁꯦꯕꯣꯛ ꯑꯗꯨꯅ ꯃꯥꯒꯤ ꯒꯨꯔꯨꯒꯤ ꯃꯁꯥꯗꯨ ꯅꯣꯏꯖꯔꯒ ꯁꯦꯕꯥ ꯇꯧꯖꯈꯤ꯫ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯍꯤꯡꯆꯥꯕꯤ ꯄꯟꯗꯂꯤ ꯀꯧꯕꯤ ꯑꯁꯤꯅ ꯌꯥꯝꯅ ꯆꯥꯅꯤꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯦꯕꯣꯛ ꯑꯁꯤꯕꯨ ꯀꯔꯝꯅ ꯀꯧꯊꯣꯛꯂꯒ ꯆꯥꯒꯗꯒꯦ ꯈꯜꯂꯛꯂꯦ꯫ ꯍꯤꯡꯆꯥꯕꯤꯅ ꯌꯥꯝꯅ ꯁꯣꯜꯂꯕꯤ ꯆꯤꯡꯃꯤ ꯍꯅꯨꯕꯤ ꯑꯃꯒꯤ ꯃꯨꯔꯇꯤ ꯂꯧꯔꯒ ꯃꯈꯣꯏꯅ ꯂꯩꯔꯤꯕꯗꯨ ꯇꯝꯅ ꯆꯩꯁꯨ ꯑꯃ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯃꯀꯣꯛꯇ ꯁꯝ ꯑꯃ ꯌꯥꯟꯗꯨꯅ ꯍꯩ ꯍꯩ ꯂꯥꯎꯅ ꯋꯥꯅ ꯂꯥꯛꯄꯗꯨ ꯁꯦꯕꯣꯛ ꯑꯗꯨꯅ ꯂꯥꯞꯅ ꯎꯈꯤ꯫ ꯃꯍꯥꯛꯅ ꯍꯦꯛ ꯎꯔꯨꯕꯗꯒꯤ ꯍꯅꯨꯕꯤꯗꯨ ꯇꯨꯁꯤꯟꯅꯗꯨꯅ ꯂꯩꯔꯦ꯫ ꯃꯗꯨ ꯎꯕꯗ ꯁꯥꯗꯨꯒꯤ ꯁꯦꯕꯣꯛꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯥꯕꯨ ꯆꯤꯡꯈꯠꯀꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯈꯨꯖꯦꯡ ꯄꯥꯏꯗꯨꯅ ꯏꯃꯥ ꯁꯣꯛꯂꯕ꯭ꯔꯥ ꯍꯪꯖꯈꯤ꯫ ꯍꯤꯡꯆꯥꯕꯤꯅ ꯃꯉꯣꯟꯗ ꯄꯥꯏꯔꯤꯕ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯐꯥꯗꯨꯅ ꯃꯥꯕꯨ ꯆꯤꯡꯁꯤꯜꯂꯦ꯫ ꯍꯤꯡꯆꯥꯕꯤꯒꯤ ꯃꯌꯥꯅ ꯁꯦꯕꯣꯛ ꯃꯆꯥ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯂꯝꯕꯣꯏꯕ ꯁꯦꯕꯣꯛ ꯃꯆꯥꯗꯨꯕꯨ ꯍꯥꯠꯇꯨꯅ ꯆꯥꯕ ꯍꯧꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯁꯥꯗꯨ ꯂꯝꯕꯣꯏꯕꯗꯨ ꯃꯃꯤꯠ ꯁꯤꯡꯂꯛꯇꯨꯅ ꯃꯥꯒꯤ ꯃꯆꯥ ꯁꯦꯕꯣꯛ ꯌꯦꯡꯂꯛꯄꯗ ꯃꯅꯥꯛꯇ ꯂꯩꯔꯝꯗ꯭ꯔꯕꯗ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯄꯗ ꯆꯥꯎꯈ꯭ꯔꯕ ꯅꯨꯄꯤ ꯑꯃꯅ ꯃꯤꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯥꯔꯤꯕꯗꯨ ꯎꯔꯒ ꯃꯥꯒꯤ ꯃꯆꯥ ꯁꯦꯕꯣꯛꯇꯨ ꯑꯣꯏꯔꯝꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯃꯄꯨꯛꯅꯤꯡꯗꯨ ꯌꯥꯝꯅ ꯋꯥꯔꯦ꯫ ꯃꯈꯨꯠꯇ ꯆꯩꯁꯨ ꯄꯥꯏꯔꯒ ꯃꯍꯥꯛ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯦ꯫ ꯂꯝꯕꯣꯏꯕ ꯁꯥꯗꯨ ꯑꯗꯨ ꯍꯦꯛ ꯎꯕꯒ ꯍꯤꯡꯆꯥꯕꯤꯅ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯅꯪꯕꯨ ꯈꯔ ꯇꯞꯅ ꯆꯥꯔꯒꯦ ꯈꯟꯗꯨꯅ ꯂꯩꯔꯒ ꯅꯪꯁꯨ ꯊꯨꯅ ꯂꯥꯛꯂꯕ꯭ꯔꯥ?" ꯋꯥꯍꯩ ꯑꯗꯨ ꯇꯥꯔꯒ ꯁꯥꯗꯨ ꯂꯝꯕꯣꯏꯕ ꯌꯥꯝꯅ ꯁꯥꯎꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯔꯕ ꯃꯍꯥꯛꯀꯤ ꯃꯆꯥ ꯁꯦꯕꯣꯛ ꯑꯗꯨꯒꯤ ꯅꯨꯡꯁꯤꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯖꯔꯒ ꯂꯝꯕꯣꯏꯕꯒꯤ ꯃꯄꯨꯛꯅꯤꯡ ꯐꯥꯊꯕ ꯉꯝꯗꯅ ꯁꯥꯎꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, "ꯍꯥꯏ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯍꯤꯡꯆꯥꯕꯤ, ꯅꯍꯥꯛ ꯉꯁꯤꯗꯒꯤ ꯍꯧꯅ ꯅꯨꯡ ꯑꯣꯟꯈ꯭ꯔꯣ꯫ ꯅꯊꯛꯇ ꯎꯆꯦꯛ ꯋꯥꯌꯥꯁꯤꯡꯅ ꯃꯊꯤ ꯐꯥꯏꯖꯤꯟꯕ ꯑꯣꯏꯔꯁꯅꯨ." ꯋꯥꯍꯩꯁꯤꯡꯁꯤ ꯍꯥꯏꯔꯒ ꯁꯥꯗꯨ ꯂꯝꯕꯣꯏꯕ ꯃꯆꯥ ꯁꯦꯕꯣꯛꯄꯨ ꯀꯧꯖꯔꯗꯨꯅ ꯀꯞꯆꯔꯛꯈꯤ꯫ ꯂꯝꯕꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯍꯤꯡꯆꯥꯕꯤ ꯄꯟꯗꯂꯤ ꯒ꯭ꯌꯥꯟ ꯂꯥꯛꯈꯤ꯫ ꯃꯍꯥꯛꯅ ꯁꯥꯗꯨ ꯂꯝꯕꯣꯏꯕꯕꯨ ꯃꯨꯟꯅ ꯌꯦꯡꯖꯔꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯗꯨꯅ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯖꯔꯒ ꯍꯥꯏꯖꯔꯛꯈꯤ, "ꯍꯦ ꯂꯥꯏꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯕꯕꯥ, ꯅꯥꯈꯣꯡ ꯆꯔꯟꯗ ꯅꯅꯥꯏ ꯍꯤꯡꯆꯥꯕꯤꯅ ꯆꯪꯖꯔꯤ꯫ ꯅꯅꯥꯏ ꯑꯩꯗꯤ ꯍꯤꯡꯆꯥꯕꯤꯒꯤ ꯃꯄꯣꯛꯇ ꯄꯣꯛꯂꯨꯗꯨꯅ ꯑꯍꯤꯡꯕ ꯖꯤꯕꯁꯤꯡꯕꯨ ꯆꯥꯎ ꯍꯥꯏꯗꯨꯅ ꯅꯣꯡꯗꯝꯕꯅ ꯇꯝꯕꯤꯈꯤꯕꯗꯒꯤ ꯅꯅꯥꯏꯅ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯆꯔꯨꯔꯦ꯫ ꯍꯧꯖꯤꯛꯇ ꯕꯕꯥꯒꯤ ꯑꯀꯟꯕ ꯁꯥꯞ ꯑꯁꯤ ꯇꯥꯖꯕꯗꯒꯤ ꯅꯅꯥꯏꯒꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯈꯪꯂꯛꯂꯦ꯫ ꯑꯗꯨꯅ ꯕꯕꯥꯅ ꯅꯅꯥꯏꯕꯨ ꯃꯨꯛꯇꯤ ꯐꯪꯅꯕ ꯂꯝꯕꯤ ꯑꯃꯇꯪ ꯁꯦꯝꯕꯤꯔꯝꯃꯨ꯫ ꯅꯠꯇ꯭ꯔꯕꯗꯤ ꯅꯅꯥꯏ ꯑꯩꯍꯥꯛꯄꯨ ꯅꯨꯡ ꯑꯣꯟꯗꯨꯅ ꯑꯁꯨꯝ ꯂꯩꯍꯧꯕ ꯇꯥꯔꯕꯗꯤ ꯅꯅꯥꯏꯒꯤ ꯑꯇꯃꯥ ꯑꯁꯤ ꯋꯥꯅ ꯂꯩꯍꯧꯕ ꯇꯥꯔꯦ." ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯂꯝꯕꯣꯏꯕꯗꯨ ꯁꯥꯎꯕ ꯈꯔ ꯐꯔꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯍꯤꯡꯆꯥꯕꯤ ꯑꯣꯏꯅ ꯄꯣꯛꯂꯨꯕꯗꯒꯤ ꯍꯤꯡꯆꯥꯕꯤꯒꯤ ꯃꯊꯧ ꯇꯧꯕꯅꯤ ꯍꯥꯏꯔꯤꯕꯗꯨꯅ
ꯅꯍꯥꯛꯅ ꯑꯩꯒꯤ ꯁꯦꯕꯣꯛꯄꯨ ꯆꯥꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯕꯗꯨ ꯑꯩꯁꯨ ꯌꯥꯔꯒꯦ꯫ ꯑꯗꯨꯒ ꯅꯍꯥꯛꯁꯨ ꯈꯪꯉꯨ, ꯁꯥꯗꯨ ꯂꯝꯕꯣꯏꯕ ꯑꯩꯒꯤꯁꯨ ꯑꯔꯥꯟꯕ ꯇꯧꯕ ꯑꯀꯥꯏꯕ ꯇꯧꯕꯁꯤꯡꯗ ꯁꯥꯞ ꯇꯧꯕ ꯍꯥꯏꯕꯁꯤꯁꯨ ꯑꯩꯒꯤ ꯏꯊꯧꯅꯤ꯫ ꯑꯗꯨꯅ ꯅꯪꯒꯤ ꯅꯐꯝꯗ ꯏꯆꯥ ꯁꯦꯕꯣꯛ ꯅꯨꯡꯁꯤꯈ꯭ꯔꯕ ꯀꯥꯏꯅꯕꯒꯤꯗꯃꯛ ꯁꯥꯞ ꯇꯧꯔꯤꯕꯅꯤ꯫ ꯃꯁꯤꯃꯛ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯅꯨꯃꯤꯠ ꯊꯥ ꯊꯋꯥꯟꯃꯤꯆꯥꯛ ꯄꯨꯝꯅꯃꯛ ꯎꯔꯤꯕꯁꯤ ꯎꯕ ꯐꯪꯗꯅ ꯅꯈꯣꯏꯒꯨꯝꯕꯁꯤꯡ ꯑꯁꯤꯅ ꯆꯥꯊꯣꯛꯈꯤꯗꯨꯅ ꯀꯔꯤꯒꯨꯝꯕ ꯖꯤꯕ ꯑꯃꯠꯇ ꯂꯩꯔꯝꯂꯣꯏ꯫ ꯅꯍꯥꯛ ꯆꯥꯕꯗꯤ ꯉꯝꯕꯅꯤ, ꯑꯗꯨꯒ ꯅꯪꯅ ꯃꯥꯡꯍꯟꯈ꯭ꯔꯤꯕ ꯖꯤꯕꯥꯇꯃꯥ ꯑꯗꯨꯗꯤ ꯅꯍꯥꯛꯅ ꯄꯤꯕ ꯉꯝꯕ꯭ꯔꯥ? ꯃꯗꯨ ꯉꯝꯂꯕꯗꯤ ꯑꯩꯅ ꯅꯐꯝꯗ ꯄꯤꯈ꯭ꯔꯤꯕ ꯁꯥꯞ ꯑꯁꯤ ꯍꯟꯗꯣꯛꯄꯤꯒꯦ꯫ ꯂꯝꯕꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯍꯤꯡꯆꯥꯕꯤꯗꯨ ꯃꯥꯅ ꯍꯥꯟꯅ ꯇꯧꯖꯈꯤꯕ ꯖꯤꯕꯁꯤꯡꯕꯨ ꯀꯔꯤꯁꯨ ꯈꯟꯗꯅ ꯍꯥꯠꯈꯤꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯒ ꯃꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯀꯞꯂꯛꯂꯤ꯫ ꯕꯥꯕꯥ ꯁꯥꯗꯨ ꯂꯝꯕꯣꯏꯕꯅ ꯍꯥꯏꯕꯤꯔꯤꯕꯁꯤ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯅ ꯆꯥꯅꯤꯡꯏ ꯍꯥꯏꯗꯨꯅ ꯃꯤ ꯁꯥ ꯎꯆꯦꯛ ꯄꯨꯝꯅꯃꯛ ꯑꯐꯪ ꯑꯐꯪꯕ ꯍꯥꯠꯇꯨꯅ ꯆꯥꯈꯤ꯫ ꯃꯈꯣꯏꯒꯤ ꯏꯁ꯭ꯋꯔꯒꯤ ꯃꯁꯛ ꯑꯣꯏꯕ ꯃꯤꯅ ꯎꯕ ꯐꯪꯗꯕ ꯖꯤꯕꯥꯇꯃꯥ ꯑꯗꯨꯕꯨꯗꯤ ꯀꯔꯤꯁꯨ ꯊꯣꯏꯅ ꯈꯜꯂꯨꯕ ꯂꯩꯈꯤꯗꯦ꯫ ꯃꯗꯨ ꯑꯩꯈꯣꯏꯅ ꯄꯤꯕꯁꯨ ꯉꯝꯕ ꯅꯠꯇꯦ, ꯁꯥꯕꯁꯨ ꯌꯥꯕ ꯅꯠꯇꯦ꯫ ꯕꯥꯕꯥꯒ ꯊꯦꯡꯅꯖꯗꯨꯅ ꯕꯥꯕꯥꯅ ꯉꯁꯤ ꯑꯩꯒꯤ ꯍꯤꯡꯆꯥꯕꯤ ꯑꯣꯏꯕꯒꯤ ꯂꯤꯆꯠꯅ ꯑꯆꯨꯝꯕ ꯑꯃꯁꯨꯡ ꯁꯪꯁꯥꯔꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯕꯨ ꯆꯤꯟꯖꯥꯛꯅꯤ ꯈꯟꯗꯨꯅ ꯍꯨꯕꯨ ꯑꯃꯤꯇꯅꯤ ꯈꯟꯗꯨꯅ ꯊꯛꯂꯨꯕꯗꯒꯤ ꯕꯥꯕꯥꯅ ꯑꯩꯒꯤ ꯏꯊꯛꯇ ꯑꯍꯛꯄ ꯁꯥꯞ ꯑꯁꯤ ꯇꯧꯕꯤꯕꯗꯒꯤ ꯅꯅꯥꯏ ꯑꯩꯍꯥꯛ ꯒ꯭ꯌꯥꯟ ꯂꯥꯛꯆꯗꯨꯅ ꯇꯧꯖꯈꯤꯕ ꯏꯔꯥꯟ ꯄꯨꯝꯅꯃꯛ ꯅꯤꯡꯁꯤꯡꯖꯔꯛꯂꯦ꯫ ꯅꯅꯥꯏ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯆꯥꯎꯔꯕ ꯁꯨꯔꯨꯡ ꯑꯃ ꯂꯩꯔꯤꯕ ꯑꯁꯤꯗ ꯆꯪꯁꯤꯜꯂꯒ ꯅꯨꯃꯤꯠ ꯊꯥ ꯎꯗꯕ ꯂꯩꯄꯥꯛ ꯑꯃ ꯂꯩ꯫ ꯃꯐꯝ ꯑꯗꯨꯗ ꯅꯣꯡꯃ ꯑꯩꯅ ꯀꯩ ꯑꯃ ꯐꯥꯒꯦ ꯍꯥꯏꯅ ꯇꯥꯟꯅꯔꯛꯄꯗ ꯀꯩ ꯑꯗꯨꯅ ꯁꯨꯔꯨꯡ ꯑꯁꯤꯗ ꯆꯦꯟꯁꯤꯟꯈꯤ꯫ ꯑꯩꯁꯨ ꯃꯥꯕꯨ ꯍꯥꯠꯅꯤꯡꯕꯗꯒꯤ ꯁꯨꯔꯨꯡ ꯃꯅꯨꯡ ꯆꯪꯗꯨꯅ ꯇꯥꯟꯅꯔꯦ꯫ ꯑꯁꯨꯝ ꯆꯪꯁꯤꯟꯈꯤꯕꯅ ꯂꯩꯕꯥꯛ ꯑꯃ ꯊꯦꯡꯅꯔꯦ꯫ ꯃꯐꯝ ꯑꯗꯨ ꯅꯨꯃꯤꯠ ꯊꯥ ꯃꯁꯛ ꯎꯗꯦ꯫ ꯂꯩꯕꯥꯛ ꯑꯗꯨ ꯆꯥꯎꯈ꯭ꯔꯕ ꯃꯅꯤ ꯑꯃꯅ ꯊꯥꯟꯗꯨꯅ ꯄꯨꯡꯉꯥꯟ ꯉꯥꯜꯂꯤ꯫ ꯑꯩꯅ ꯃꯐꯝ ꯑꯗꯨ ꯌꯧꯔꯕꯗ ꯀꯩ ꯑꯗꯨꯗꯤ ꯅꯔꯛꯇ ꯆꯪꯈꯤꯗꯨꯅ ꯊꯦꯡꯅꯗ꯭ꯔꯦ, ꯑꯗꯨꯒ ꯁꯥ ꯉꯥ ꯎꯆꯦꯛ ꯃꯔꯥꯡ ꯀꯥꯏꯅ ꯂꯩ꯫ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ, ꯃꯈꯣꯏꯒꯤ ꯅꯤꯡꯊꯧ ꯄꯥꯜꯂꯤ꯫ ꯃꯗꯨ ꯎꯕꯗ ꯐꯠꯇ꯭ꯔꯕꯤ ꯑꯩꯒꯤ ꯊꯃꯣꯏꯅ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ꯫ ꯃꯌꯥꯝ ꯑꯁꯤ ꯆꯥꯗꯨꯅ ꯂꯩꯔꯕꯗꯤ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯒꯅꯤ ꯈꯟꯗꯨꯅ ꯐꯖꯈ꯭ꯔꯕꯤ ꯅꯨꯄꯤ ꯀꯩꯅꯥ ꯑꯃꯒꯤ ꯃꯨꯔꯇꯤ ꯂꯧꯔꯒ ꯃꯈꯣꯏꯒꯤ ꯀꯣꯅꯨꯡ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯃꯗꯨꯗ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯃꯤ ꯈꯔ ꯀꯣꯅꯨꯡꯗ ꯆꯦꯟꯁꯤꯟꯈꯤꯗꯨꯅ ꯄꯥꯜꯂꯤꯕ ꯅꯤꯡꯊꯧꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯃꯤ ꯃꯥꯟꯗꯕ ꯀꯨꯃꯥꯔꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯥꯛꯍꯧꯏ, ꯃꯍꯥꯛꯀꯤ ꯃꯁꯛ ꯃꯇꯧ ꯑꯗꯨꯁꯨ ꯐꯖꯕꯗ ꯃꯄꯥ ꯂꯩꯇꯦ, ꯃꯑꯣꯡ ꯃꯇꯧꯁꯨ ꯌꯥꯝꯅ ꯆꯪꯈꯣꯜꯂꯤ꯫ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯃꯥꯒꯤ ꯄꯔꯤꯆꯣꯏꯗꯤ ꯈꯪꯂꯛꯄ꯭ꯔꯥ? ꯃꯅꯥꯏꯁꯤꯡꯅ ꯈꯨꯝꯖꯔꯛꯏ꯫ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯑꯃꯇꯪ ꯐꯪꯖꯗ꯭ꯔꯕꯗꯤ ꯈꯟꯖꯗꯨꯅ ꯃꯥꯒꯤ ꯑꯁꯦꯡꯕ ꯄꯔꯤꯆꯣꯏ ꯍꯪꯖꯔꯛꯇ꯭ꯔꯤ꯫ ꯃꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ, ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤ? ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯃꯤ ꯃꯥꯟꯗ꯭ꯔꯕꯗꯤ ꯀꯔꯤꯅꯣ, ꯀꯗꯥꯏꯅꯣ, ꯃꯐꯝ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ, ꯀꯔꯤ ꯊꯕꯛꯀꯤꯅꯣ, ꯃꯤꯡꯅ ꯀꯔꯤ ꯀꯧꯕꯒꯦ ꯍꯪꯐꯝ ꯊꯣꯛꯄꯅꯤ꯫ ꯆꯠꯂꯨ, ꯃꯥꯒꯤ ꯑꯁꯦꯡꯕ ꯋꯥꯐꯝ ꯑꯗꯨ ꯈꯪꯂꯨꯁꯣ ꯍꯥꯏꯔꯛꯈꯤ꯫ ꯃꯅꯥꯏꯁꯤꯡ ꯆꯦꯟꯊꯣꯔꯛꯇꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯌꯦꯡꯖꯈꯤ꯫ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯖꯔꯛꯏ, ꯏꯕꯨꯡꯉꯣ ꯈꯣꯏ, ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯀꯔꯤ ꯂꯩꯕꯥꯛ ꯀꯧꯕꯒꯦ? ꯅꯤꯡꯊꯧ ꯀꯅꯥꯅ ꯄꯥꯟꯕꯒꯦ? ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯈꯨꯝꯂꯛꯈꯤ, ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯈꯥꯝꯅꯨꯡ ꯇꯥꯏꯕ ꯍꯥꯏꯅ ꯀꯧꯏ꯫ ꯅꯤꯡꯊꯧꯒꯤ ꯃꯃꯤꯡꯅ ꯇꯥꯏꯕꯪ ꯆꯥꯝꯕ ꯀꯧꯏ꯫ ꯀꯔꯤꯒꯤꯅꯣ ꯏꯕꯦꯝꯃꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯃꯁꯨꯡ ꯅꯤꯡꯊꯧꯒꯤ ꯃꯃꯤꯡ ꯍꯪꯕꯤꯔꯤꯕꯁꯤꯕꯨ? ꯏꯕꯦꯝꯃꯕꯨ ꯀꯔꯤ ꯗꯦꯁꯇꯒꯤ ꯂꯦꯡꯕꯤꯔꯛꯄꯅꯣ? ꯅꯨꯄꯤ ꯑꯗꯨꯅ ꯈꯨꯝꯂꯛꯈꯤ, ꯑꯩꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯑꯃꯨꯛꯇꯁꯨ ꯇꯥꯖꯗ꯭ꯔꯤ, ꯑꯗꯨꯒ ꯄꯥꯟꯕꯤꯔꯤꯕ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯃꯤꯡꯁꯨ ꯀꯔꯝꯅ ꯊꯣꯟꯈꯤꯕꯒꯦ ꯑꯃꯨꯛꯇ ꯇꯥꯖꯗ꯭ꯔꯤ꯫ ꯈꯪꯕꯤꯔꯕꯗꯤ ꯑꯩꯕꯨ ꯈꯪꯅꯕ ꯇꯥꯛꯄꯤꯌꯨ ꯍꯥꯏꯖꯈꯤ꯫ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯈꯥꯝꯅꯨꯡ ꯇꯥꯏꯕ ꯍꯥꯏꯕ ꯂꯩꯕꯥꯛꯁꯤ ꯇꯥꯏꯕꯪꯁꯨ ꯅꯠꯇꯕ, ꯈꯥꯝꯅꯨꯡ ꯂꯩꯕꯥꯛꯁꯨ ꯅꯠꯇꯕ, ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯕ ꯇꯥꯏꯅꯕ ꯍꯥꯏꯕꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯃꯤꯡꯅ ꯇꯥꯏꯕꯪ ꯆꯥꯝꯕ ꯀꯧꯔꯤꯕꯁꯤꯅ ꯇꯥꯏꯕꯪꯗꯒꯤ ꯇꯣꯉꯥꯟꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯇꯥꯏꯕꯪ ꯆꯥꯝꯕ ꯀꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯂꯥꯛꯄꯤꯔꯤꯕ ꯏꯕꯦꯝꯃꯒꯤ ꯗꯦꯁꯇꯤ ꯀꯗꯥꯏꯗꯒꯤꯅꯣ? ꯃꯤꯡꯅ ꯀꯔꯤ ꯀꯧꯕꯤꯕꯒꯦ? ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯍꯤꯡꯆꯥꯕꯤꯅ ꯑꯣꯜꯂꯤꯕ ꯀꯩꯅꯥꯗꯨꯅ ꯈꯨꯝꯂꯛꯈꯤ, ꯑꯩꯍꯥꯛꯇꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯄꯥꯟꯗꯒꯤꯅꯤ, ꯆꯤꯡ ꯂꯩꯕꯥꯛ ꯑꯃꯗꯒꯤꯅꯤ꯫ ꯏꯃꯤꯡꯅ ꯁꯌꯥ ꯍꯥꯏꯅ ꯀꯧꯏ꯫
ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈ꯭ꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯈꯨꯟ ꯃꯆꯥ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯂꯩ꯫ ꯑꯩꯅ ꯊꯪꯅꯕ ꯈꯨꯟꯗ ꯂꯩꯕ ꯏꯃꯥꯟꯅꯕꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ ꯈꯟꯗꯨꯅ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯀꯩ ꯑꯆꯧꯕ ꯑꯃ ꯊꯦꯡꯅꯔꯦ꯫ ꯃꯥꯕꯨ ꯀꯤꯕꯗꯒꯤ ꯆꯦꯜꯂꯦ꯫ ꯃꯍꯥꯛꯁꯨ ꯑꯩꯕꯨ ꯇꯥꯟꯅꯔꯛꯏ꯫ ꯑꯩꯅ ꯆꯦꯟꯐꯝ ꯈꯪꯗꯗꯨꯅ ꯃꯣꯟꯁꯣꯡ ꯑꯃꯗ ꯂꯣꯠꯀꯦ ꯇꯧꯕꯗ ꯆꯥꯎꯔꯕ ꯁꯨꯔꯨꯡ ꯑꯃ ꯊꯦꯡꯅꯔꯦ꯫ ꯃꯗꯨꯗ ꯆꯪꯁꯤꯜꯂꯒ ꯂꯣꯠꯀꯦ ꯇꯧꯕꯗ ꯀꯩꯅ ꯏꯇꯨꯡ ꯏꯟꯗꯨꯅ ꯆꯪꯁꯤꯜꯂꯛꯄꯗꯨ ꯎꯔꯒ ꯑꯩꯍꯥꯛ ꯌꯥꯝꯅ ꯀꯤꯔꯗꯨꯅ ꯂꯥꯛꯄꯅ ꯃꯐꯝ ꯑꯁꯤ ꯌꯧꯔꯛꯂꯤꯕꯅꯤ꯫ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯣꯏꯔꯕꯗꯤ ꯏꯅꯤꯡꯊꯧꯗ ꯑꯩꯕꯨ ꯈꯔ ꯄꯨꯁꯤꯟꯕꯤꯗꯨꯅ ꯑꯩꯒꯤ ꯑꯋꯥꯕꯁꯤ ꯀꯣꯛꯍꯟꯕꯤꯌꯨ ꯍꯥꯏꯖꯒꯦ ꯇꯧꯕꯅꯤ꯫ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯗꯨꯅ ꯅꯤꯡꯊꯧꯒꯤ ꯅꯥꯛꯇ ꯆꯠꯈꯤꯗꯨꯅ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯇꯝꯂꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯆꯪꯍꯜꯂꯛꯎ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯕꯨ ꯃꯈꯣꯏꯅ ꯄꯨꯁꯤꯟꯕꯤꯗꯨꯅ ꯅꯤꯡꯊꯧ ꯈꯨꯔꯨꯝꯖꯔꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯩꯒꯤ ꯁꯛꯐꯝ ꯃꯨꯔꯇꯤ ꯁꯕꯥꯟ ꯌꯦꯡꯖꯔꯒ ꯃꯄꯨꯛꯅꯤꯡꯗꯨ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯑꯩꯕꯨ ꯊꯤꯟꯕꯤꯕꯒꯤ ꯃꯍꯨꯠꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯕꯦꯝꯃ, ꯅꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯆꯠꯈ꯭ꯔꯒꯅꯨ꯫ ꯑꯩꯒꯤ ꯔꯥꯅꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯌꯥꯎꯗꯨꯅ ꯔꯥꯅꯤ ꯑꯣꯏꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯄꯥꯟꯃꯤꯟꯅꯔꯁꯤ꯫ ꯃꯗꯨꯗ ꯑꯩꯅ ꯅꯤꯡꯉꯥꯏ ꯇꯧꯔꯗꯨꯅ ꯍꯥꯏꯈꯤ, ꯏꯅꯤꯡꯊꯧ, ꯑꯩꯗꯤ ꯏꯆꯦ ꯔꯥꯅꯤꯁꯤꯡꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯖꯕꯗꯤ ꯄꯥꯝꯖꯗꯦ꯫ ꯑꯗꯨꯅ ꯏꯅꯤꯡꯊꯧꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯕꯗꯤ ꯑꯩꯒꯤ ꯇꯣꯉꯥꯟꯕ ꯁꯪꯒꯥꯏ ꯁꯥꯕꯤꯒꯅꯤ ꯍꯥꯏꯔꯕꯗꯤ ꯅꯅꯥꯏ ꯑꯩꯍꯥꯛ ꯏꯅꯤꯡꯊꯧꯒꯤ ꯁꯦꯕꯥ ꯇꯧꯖꯒꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯕꯨ ꯍꯦꯟꯅ ꯄꯥꯝꯃꯟꯈꯤꯕꯗꯒꯤ ꯃꯥꯅ ꯍꯥꯏꯕ ꯌꯥꯔꯦ꯫ ꯅꯤꯡꯊꯧꯅ ꯃꯅꯥꯏꯁꯤꯡꯗ ꯁꯌꯥꯒꯤ ꯁꯪꯒꯥꯏ ꯑꯃ ꯀꯣꯅꯨꯡꯗꯒꯤ ꯇꯥꯗꯅ ꯁꯥꯟꯈꯤ꯫ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯍꯥꯔꯥꯅꯤ ꯑꯊꯣꯏꯕꯤ ꯑꯣꯏꯗꯨꯅ ꯂꯩꯃꯤꯟꯅꯔꯦ꯫ ꯃꯤꯅꯝꯕꯤ ꯍꯤꯡꯆꯥꯕꯤ ꯁꯌꯥꯒꯤ ꯁꯔꯧꯗ ꯅꯤꯡꯊꯧ ꯊꯨꯈ꯭ꯔꯦ꯫ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯥꯅ ꯍꯥꯏꯕꯗ ꯌꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯍꯤꯡꯆꯥꯕꯤꯅꯗꯤ ꯅꯤꯡꯊꯧ ꯑꯁꯤꯕꯨ ꯊꯥꯖꯍꯟꯕ ꯃꯄꯨꯡ ꯐꯥꯔꯕ ꯀꯥꯟꯗ ꯃꯥꯕꯨ ꯆꯥꯒꯦ ꯈꯟꯈ꯭ꯔꯦ꯫ ꯅꯣꯡꯃ ꯍꯤꯡꯆꯥꯕꯤꯒꯤ ꯃꯌꯥꯅ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜ ꯑꯃ ꯁꯥꯔꯒ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯥꯟ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯑꯁꯤꯅ ꯈꯜꯂꯤ, ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗꯤ ꯂꯩꯕꯥꯛ ꯑꯃꯠꯇꯒ ꯁꯝꯅꯕꯁꯨ ꯅꯠꯇꯦ, ꯑꯗꯨꯕꯨ ꯀꯗꯥꯏꯗꯒꯤ ꯀꯔꯝꯅ ꯂꯥꯟ ꯂꯥꯛꯂꯤꯕꯅꯣ ꯃꯍꯥꯛ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯃꯅꯥꯏ ꯂꯥꯟꯃꯤꯁꯤꯡꯒ ꯂꯣꯏꯅꯅ ꯂꯥꯟ ꯊꯣꯛꯂꯛꯂꯦ꯫ ꯂꯥꯟ ꯑꯗꯨ ꯑꯉꯛꯄ ꯐꯪꯅ ꯀꯟꯈ꯭ꯔꯦ꯫ ꯍꯤꯡꯆꯥꯕꯤꯅ ꯑꯣꯟꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯍꯤꯡꯆꯥꯕ ꯍꯤꯡꯆꯥꯕꯤꯁꯤꯡꯒꯤ ꯁꯛꯇꯝ ꯂꯧꯔꯗꯨꯅ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛ ꯍꯥꯠꯇꯨꯅ ꯆꯥꯊꯣꯛꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯐꯥꯗꯨꯅ ꯍꯥꯠꯈ꯭ꯔꯦ꯫ ꯍꯤꯡꯆꯥꯕꯤꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯤꯄꯥ ꯄꯨꯝꯅꯃꯛ ꯊꯤꯗꯨꯅ ꯍꯥꯠꯈꯤꯕꯅ ꯅꯤꯄꯥ ꯍꯥꯏꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯑꯉꯥꯡ ꯅꯤꯄꯥ ꯃꯆꯥ ꯐꯥꯎꯕ ꯂꯣꯏꯅ ꯍꯥꯠꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯒꯤ ꯁꯛꯇꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯖꯤꯟꯗꯨꯅ ꯀꯣꯅꯨꯡꯗ ꯆꯪꯂꯛꯇꯨꯅ ꯃꯁꯦ ꯃꯍꯥꯔꯥꯅꯤꯁꯤꯡ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯏꯆꯦ ꯄꯨꯝꯅꯃꯛ ꯅꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯈꯠꯄꯤꯌꯨ꯫ ꯏꯄꯨꯔꯣꯏꯕ ꯅꯤꯡꯊꯧ ꯍꯥꯠꯈꯤꯕ ꯄꯨꯝꯅꯃꯛ ꯍꯥꯠꯂꯨꯁꯤ꯫ ꯃꯗꯨ ꯇꯥꯕꯗ ꯃꯆꯦ ꯔꯥꯅꯤꯁꯤꯡ ꯑꯗꯨꯅ, ꯏꯕꯦꯝꯃ ꯇꯣꯝꯕꯤ, ꯆꯠꯀꯨꯝꯁꯤ꯫ ꯏꯅꯤꯡꯊꯧꯒ ꯂꯣꯏꯅꯕ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛꯇ ꯅꯠꯇꯅ ꯅꯤꯄꯥ ꯍꯥꯏꯕ ꯄꯨꯝꯅꯃꯛ ꯑꯉꯥꯡ ꯐꯥꯎꯕ ꯌꯥꯎꯅ ꯍꯥꯠꯈ꯭ꯔꯕꯅꯤ꯫ ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯀꯔꯝꯅ ꯃꯈꯣꯏꯒ ꯄꯥꯟꯅꯔꯨꯒꯅꯤ? ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯔꯥꯅꯤ ꯑꯇꯣꯝꯕꯤꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯆꯦ ꯍꯣꯏ ꯀꯣꯅꯨꯡꯗ ꯂꯩꯕꯤꯔꯝꯃꯨ꯫ ꯑꯩꯍꯥꯛꯇꯤ ꯏꯄꯨꯔꯣꯏꯕ ꯍꯥꯠꯈꯤꯕ ꯃꯈꯣꯏꯕꯨ ꯍꯥꯠꯇ꯭ꯔꯤꯕ ꯐꯥꯎꯕ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯆꯥꯕ ꯊꯛꯄ ꯇꯧꯈ꯭ꯔꯔꯣꯏ ꯍꯥꯏꯔꯝꯂꯒ ꯃꯈꯨꯠꯇ ꯊꯥꯡ ꯆꯨꯡꯒꯣꯏ ꯄꯥꯏꯗꯨꯅ ꯂꯥꯟꯃꯤꯒꯤ ꯐꯤꯖꯦꯠ ꯁꯦꯠꯇꯨꯅ ꯂꯥꯟꯒꯤ ꯖꯇ꯭ꯔꯥ ꯇꯧꯔꯛꯈꯤ꯫ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯖꯔꯒ ꯃꯆꯦ ꯔꯥꯅꯤꯁꯤꯡ ꯑꯗꯨꯅ ꯃꯅꯥꯎꯒꯤꯗꯃꯛ ꯗꯨꯛ ꯊꯥꯎꯃꯩ ꯀꯠꯇꯨꯅ ꯃꯪꯒꯣꯜ ꯄꯤꯔꯛꯈꯤ꯫ ꯃꯁꯥꯅ ꯃꯌꯥꯅ ꯄꯨꯊꯣꯛꯄ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒ ꯃꯁꯥꯃꯛꯀ ꯊꯦꯡꯅꯕ ꯂꯥꯟ ꯑꯗꯨꯗꯤ ꯑꯉꯛꯄ ꯑꯀꯤꯕ ꯐꯪꯅ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯑꯗꯨ ꯑꯍꯧꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯁꯣꯟꯅꯩ꯫ ꯑꯩꯈꯣꯏꯒꯤ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤ ꯑꯁꯤ ꯂꯥꯏꯒ ꯆꯞ ꯃꯥꯟꯅꯩ꯫ ꯃꯥꯒꯤ ꯃꯈꯨꯠꯇ ꯌꯥꯝꯈ꯭ꯔꯕ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜ ꯃꯔꯥꯏ ꯆꯥꯏꯊꯔꯛꯂꯦ꯫ ꯂꯥꯟꯃꯤ ꯑꯌꯥꯝꯕ ꯍꯥꯠꯈ꯭ꯔꯦ꯫ ꯃꯥꯒꯤ ꯊꯪꯍꯥꯏ ꯑꯃꯗ ꯂꯥꯟꯃꯤ ꯆꯥꯝꯃ ꯆꯥꯝꯃ ꯇꯨꯈ꯭ꯔꯦ꯫ ꯁꯣꯏꯗꯅ ꯔꯥꯅꯤ ꯑꯇꯣꯝꯕꯤꯅ ꯂꯥꯟ ꯉꯝꯂꯒꯅꯤ꯫ ꯃꯍꯥꯛꯅ ꯂꯥꯟ ꯉꯝꯗꯨꯅ ꯍꯟꯖꯤꯜꯂꯛꯄꯗ ꯆꯥꯅꯕ ꯅꯤꯡꯊꯤꯅ ꯂꯥꯡꯗꯨꯅ ꯊꯝꯁꯤ ꯈꯟꯅꯗꯨꯅ ꯃꯍꯥꯔꯥꯅꯤꯁꯤꯡꯗꯨꯅ ꯂꯥꯡꯗꯨꯅ ꯊꯝꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯆꯥꯗ ꯊꯛꯇꯅ ꯑꯌꯤꯡ ꯅꯨꯡꯊꯤꯜ ꯅꯥꯏꯗꯅ ꯂꯦꯞꯇꯅ ꯁꯣꯛꯅꯔꯛꯄ ꯂꯥꯟ ꯑꯗꯨ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯅ ꯉꯝꯂꯗꯨꯅ ꯂꯥꯟ ꯍꯟꯖꯤꯜꯂꯛꯄꯗ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯔꯥꯅꯤꯁꯤꯡꯒ ꯂꯣꯏꯅꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯄꯨꯝꯅꯃꯛꯅ ꯂꯥꯟꯒꯤ ꯖꯣꯏꯙꯅꯤꯗ ꯄꯨꯝꯅꯤꯟ ꯅꯤꯟꯈꯤ꯫ ꯑꯋꯥꯕꯗꯤ ꯀꯣꯅꯨꯡꯒꯤ ꯅꯨꯄꯤ ꯄꯨꯝꯅꯃꯛꯅ ꯈꯟꯅꯈꯤ, ꯂꯩꯕꯥꯛ ꯑꯁꯤꯗ ꯅꯤꯄꯥ ꯍꯥꯏꯕ ꯄꯨꯝꯅꯃꯛ ꯑꯉꯥꯡ ꯐꯥꯎꯕ ꯌꯥꯎꯅ ꯍꯥꯠꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯅꯨꯄꯤ ꯉꯥꯛꯇ ꯂꯩꯕꯥꯛ ꯑꯁꯤ ꯀꯔꯝꯅ ꯄꯥꯟꯒꯅꯤ? ꯍꯧꯖꯤꯛ ꯅꯤꯡꯊꯧ ꯑꯣꯏꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯇꯒꯤ ꯍꯦꯟꯅ ꯃꯊꯧꯅꯥ ꯃꯒꯨꯟ ꯂꯩꯕꯤ ꯔꯥꯅꯤ ꯑꯇꯣꯝꯕꯤ ꯑꯁꯤꯕꯨ ꯅꯤꯡꯊꯧꯒꯤ
ꯃꯍꯨꯠ ꯁꯤꯜꯍꯟꯗꯨꯅ ꯂꯩꯄꯥꯛ ꯑꯁꯤ ꯉꯥꯍꯜꯂꯁꯤ ꯍꯥꯏꯅꯗꯨꯅ ꯃꯍꯥꯛꯄꯨ ꯅꯤꯡꯊꯧꯒꯤ ꯁꯤꯡꯍꯥꯁꯟꯗ ꯊꯥꯡꯒꯠꯂꯤ꯫ ꯃꯗꯨꯗ ꯄꯨꯛꯆꯦꯜ ꯐꯠꯇ꯭ꯔꯕꯤ ꯍꯤꯡꯆꯥꯕꯤ ꯑꯩꯅ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯂꯒꯅꯤ ꯈꯟꯗꯨꯅ ꯏꯄꯨꯛꯅꯤꯡꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯈꯤ꯫ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯋꯥꯔꯤꯁꯤꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯅꯤꯁꯨꯕ ꯁꯔꯨꯛꯇ ꯃꯌꯥꯝꯒ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯃꯤꯟꯅꯔꯁꯤ꯫